ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯕꯦꯝꯕꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯪꯁꯥꯎ ꯁꯥꯎꯗꯕ ꯈꯨꯜ ꯑꯃꯗ ꯁꯤꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯁꯤꯖ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯗ ꯃꯃꯥ ꯊꯥꯔꯤꯛ ꯊꯥꯅ ꯍꯦꯛ ꯍꯦꯛ ꯉꯥꯡꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯉꯥꯡꯂꯤ, ꯃꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ, "ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯗꯣ? ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯔꯁꯤ꯫ ꯑꯩꯅꯦ ꯅꯪ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯅꯌꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯪꯅ?" ꯁꯤꯖ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯂꯛꯂꯒ, "ꯀꯔꯤꯅꯣꯗ ꯏꯃꯥ, ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯂꯤꯕꯗꯨꯕꯨ ꯅꯊꯟꯇ ꯂꯩꯍꯧ ꯉꯝꯂꯗ꯭ꯔꯣ? ꯀꯩꯗꯧꯅ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯣ? ꯅꯪꯗꯅ ꯌꯨꯝ ꯄꯥꯟꯕꯤꯈ꯭ꯔꯣ, ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯁꯨꯝ ꯂꯩꯔꯅꯣ꯫ ꯅꯁꯛ ꯐꯪꯉꯤ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯏꯟꯗꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯥꯁꯨ ꯐꯅꯃ ꯍꯥꯏꯔꯛꯏ꯫ ꯑꯗꯒꯤ ꯆꯍꯤꯁꯨ ꯍꯟꯗꯛ 19 ꯆꯪꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ." ꯃꯃꯥꯒꯤ ꯂꯦꯞꯇꯅ ꯁꯩꯔꯦꯡ ꯊꯤꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯤꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ, "ꯅꯊꯟꯇ ꯂꯩꯍꯧꯒꯦ ꯍꯥꯏꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟ ꯍꯨꯔꯥꯟꯕ ꯁꯥꯊꯤꯕ ꯑꯃꯁꯨ ꯊꯣꯛꯂꯦ ꯍꯥꯏꯕꯅꯤꯀꯣ? ꯀꯤꯗ ꯇꯧꯖꯅꯨ ꯏꯃꯥ." "ꯇꯥꯅꯤꯡꯗꯦꯗ ꯃꯗꯨꯒꯤ ꯄꯥꯎꯗꯣ, ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕꯅꯣ? ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯗꯣ ꯍꯣꯔꯦꯟ ꯏꯃꯥ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯒꯅꯦ, ꯅꯅꯦ ꯊꯔꯣꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯩ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯊꯣꯡꯒꯁꯤ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯅ ꯀꯧꯔꯛꯄꯁꯨ ꯈꯨꯝꯕ ꯌꯥꯗꯦ." "ꯍꯣꯏ ꯏꯃꯥ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯖꯗꯨ ꯃꯊꯟꯇ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯍꯥꯛꯅ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡꯗꯨ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨꯗ ꯁꯤꯖ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯅ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯎꯔꯤ꯫ ꯐꯤꯃꯨ ꯇꯅ ꯂꯩꯇꯦꯡꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟ ꯑꯃ ꯌꯦꯞꯂꯤꯕꯗꯨ, ꯃꯗꯨ ꯎꯕꯗ ꯁꯤꯖ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕꯗꯨ ꯍꯔꯥꯎꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯅꯍꯥꯟꯈꯩ ꯁꯤꯗꯩꯗ ꯂꯥꯛꯂꯒ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯆꯠꯂꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯉꯁꯤꯗꯩ ꯍꯧꯔꯒ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯝꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ "ꯁꯤꯖ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ ꯍꯜꯂꯛꯂꯤ, ꯊꯣꯡ ꯍꯥꯡꯉꯨꯁꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯊꯣꯡꯗꯨ ꯍꯥꯡꯂꯛꯏ꯫ ꯊꯥꯕꯜꯒꯤ ꯐꯔꯕ ꯃꯉꯥꯜ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯒꯅ ꯁꯤꯖꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ, ꯑꯀꯤ ꯑꯃꯧꯒꯤ ꯃꯃꯤ ꯎꯒꯤ ꯐꯪꯗ꯭ꯔꯕ ꯏꯆꯝ ꯆꯝꯕ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯕꯗ ꯍꯨꯔꯥꯟꯕꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯅꯪꯕꯨ ꯇꯨꯝꯊꯔꯨꯔꯕ꯭ꯔꯣ?" "ꯇꯨꯝꯊꯔꯨꯗ꯭ꯔꯤꯌꯦ ꯏꯃꯥ, ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ." "ꯏꯍꯦ, ꯏꯆꯥꯁꯤ ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯁꯤ꯫ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯆꯥꯛꯇꯣ ꯏꯊꯟꯇ ꯆꯥꯕꯗꯤ ꯆꯪꯉꯣ ꯌꯥꯗꯦ, ꯑꯗꯨꯅ ꯆꯥꯗ꯭ꯔꯤ꯫ ꯆꯥꯔꯨꯔꯁꯤ ꯏꯃꯥ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯊꯤꯔꯨꯔꯣ ꯊꯤꯔꯨꯔꯣ, ꯏꯃꯥ ꯐꯤꯔꯣꯜꯁꯤꯡꯁꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕꯗꯨ ꯁꯤꯖ ꯌꯦꯡꯕꯗ ꯃꯌꯥꯗ ꯀꯥꯡ ꯍꯌꯤꯡ ꯆꯪꯕ ꯐꯥꯎ ꯈꯪꯈꯤꯗ꯭ꯔꯤ꯫ ꯁꯤꯖ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ "ꯃꯥꯏ, ꯀꯩ ꯈꯨꯐꯖꯅꯣꯍꯦ, ꯄꯨꯡꯆꯝ ꯆꯝꯅ ꯐꯖꯩꯍꯦ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯍꯨꯔꯥꯟꯕꯒ ꯂꯥꯏꯔꯤ꯫ ꯃꯥ ꯂꯨꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯂꯒꯦ ꯅꯨꯡꯇꯤꯒꯤ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯛꯄꯁꯤꯗ ꯃꯥꯗꯧꯅ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯕ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦ꯫ ꯀꯥꯟꯗꯦ, ꯍꯌꯦꯡꯗꯩ ꯍꯦꯛꯇ ꯂꯨꯝꯕ ꯂꯥꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯞꯂꯝꯕ ꯌꯦꯟꯁꯤꯡꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ, "ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯌꯦꯟꯁꯤꯡꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯊꯝꯕꯤꯔꯝꯂꯒꯦ, ꯑꯇꯣꯞꯄ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯒꯦ."
ꯑꯁꯤ ꯈꯟꯅ ꯍꯨꯔꯥꯟꯕꯗꯨ ꯁꯤꯖꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯤꯖ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯃꯥꯗ ꯇꯝꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯄꯥꯎꯗꯝꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯌꯦꯡꯒꯣꯟꯗ ꯆꯪꯈꯤꯗꯨꯅ ꯌꯦꯟ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯉꯔꯥꯡ ꯅꯊꯟꯇ ꯊꯅꯝꯕ ꯑꯗꯨꯒꯤ ꯏꯃꯥꯗ ꯁꯥꯟꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯌꯦꯟ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯕꯒꯤ ꯃꯃꯤꯕꯨ ꯇꯥꯍꯧꯗꯦꯅꯦ꯫ ꯅꯪꯅ 2-3 ꯌꯦꯞꯈꯤ ꯍꯥꯏꯔꯤꯗꯣ?" ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯤꯖ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯔꯥꯡ ꯑꯩꯒꯤ ꯍꯤꯡꯃꯤꯠꯃꯥꯡꯗꯅꯤ ꯍꯨꯔꯥꯟꯕꯗꯨꯅ ꯌꯦꯟ 2-3 ꯌꯦꯞꯂꯤꯗꯣ ꯏꯃꯥ꯫ ꯍꯣꯏ, ꯏꯆꯥꯗꯤ ꯇꯨꯝꯗꯕꯤ ꯃꯪꯂꯕꯅꯤꯅ ꯍꯨꯔꯥꯟꯕꯅ ꯌꯦꯟ 2-3 ꯌꯦꯞꯈꯤꯕꯒꯤ ꯃꯪꯁꯨ ꯃꯪꯂꯕꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯍꯥꯏ ꯂꯤꯠꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯆꯨꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯒ ꯂꯩꯔꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯌꯨꯝ ꯊꯣꯡ ꯄꯥꯟꯊꯣꯛꯀꯣ." ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯛꯄ ꯈꯨꯗꯤꯡꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯦꯛꯇ ꯅꯞꯁꯤꯜꯂꯛꯄꯤꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ꯫ ꯍꯩꯅꯔꯣꯏꯌꯦ ꯑꯆꯨꯝꯕ ꯉꯥꯛ ꯍꯥꯏꯔꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯂꯩꯊꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯁꯤꯖ ꯂꯨꯝꯕ ꯑꯣꯏꯅ ꯈꯔ ꯉꯜꯂꯞ ꯂꯥꯛꯇꯨꯅ ꯁꯤꯖꯍꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯒꯤ ꯅꯥꯄꯤ ꯑꯁꯣꯡꯕ ꯈꯔ ꯌꯥꯝꯅ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯖꯗꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯤꯖ ꯎꯕꯗ ꯍꯨꯔꯥꯟꯕꯗꯨ ꯍꯔꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯕꯒꯤ ꯉꯥꯏꯖꯃꯟ ꯐꯪꯂꯦꯗꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯎꯕ ꯐꯪꯖꯔꯤ." ꯑꯗꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯉꯩꯗꯨꯗ ꯁꯤꯖꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯖꯥꯝꯗꯨ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ꯫ "ꯈꯨꯠꯆꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯍꯩꯖꯤꯜꯂꯛꯂꯤꯁꯦ꯫ ꯍꯣꯏꯗ ꯅꯨꯡꯁꯤꯕꯤꯅ ꯍꯩꯖꯤꯟꯕꯕꯨ ꯈꯥꯡꯂꯒꯦ ꯑꯩ." ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯁꯤꯖꯅ ꯀꯣꯟ ꯐꯦꯡꯕ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯖ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯅꯨꯡꯁꯤꯕꯤ, ꯍꯌꯦꯡ ꯑꯃꯨꯛ ꯂꯨꯝꯕ ꯂꯥꯛꯂꯒꯦ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯍꯨꯔꯥꯟꯕꯗꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯅꯨꯡꯇꯤꯃꯛꯀꯤ ꯃꯊꯧꯃꯛ ꯑꯣꯏꯅ ꯁꯤꯖꯕꯨ ꯂꯨꯝꯕ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯊꯦꯡꯂꯒ ꯍꯨꯔꯥꯟꯕ ꯇꯣꯏꯅ ꯆꯠꯆꯔꯝꯕ ꯑꯗꯨ ꯁꯤꯖꯒ ꯍꯦꯛ ꯊꯦꯡꯅꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯤ ꯍꯨꯔꯥꯟꯕꯗꯨ ꯌꯥꯝꯅ ꯍꯜꯂꯤ꯫ ꯃꯁꯤꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯍꯥꯏꯅꯩ, "ꯍꯟꯗꯛꯇꯤ ꯍꯨꯔꯥꯟꯕꯗꯣ ꯀꯅꯥꯅ ꯐꯥꯔꯒ ꯐꯨꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯨꯔꯥꯟꯕꯅ ꯄꯣꯠ ꯍꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏꯅꯦ, ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯨꯝꯕꯒꯁꯦ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯕ ꯐꯪꯖꯔꯦ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯖꯗꯨ ꯐꯤ ꯈꯔꯁꯨ ꯁꯥꯖꯕꯅꯤ꯫ ꯂꯪ ꯂꯩꯇꯕꯒꯤ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯒ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯃꯥꯕꯨ ꯌꯦꯡꯕꯗ ꯊꯣꯡꯒꯥꯏꯅꯕꯁꯨ ꯌꯥꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦ, ꯅꯨꯄꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯗꯨ ꯃꯉꯥꯏ ꯇꯧꯔꯤ ꯃꯌꯥꯝꯁꯦ." ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯁꯤꯖ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯏꯈꯪ ꯈꯪꯕ ꯃꯥꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯁꯤꯖ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯗꯣꯛꯅ ꯋꯥꯡ ꯆꯥꯎꯕ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕ ꯄꯥꯈꯪ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯤꯖ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, "ꯀꯅꯥ? ꯀꯩꯅꯣ ꯑꯩ ꯀꯥꯎꯔꯕꯣ? ꯅꯣꯡꯃ ꯅꯪꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯑꯩꯅ ꯃꯤꯡ ꯍꯪꯕꯗ ꯅꯪꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯝꯂꯤꯗꯨꯗꯤ." ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯁꯤꯖ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯈꯤꯕ, ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯀꯝꯗꯧꯅ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ?" "ꯀꯩꯊꯦꯜꯗ." "ꯑꯗꯨ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ?" ꯁꯤꯖꯗꯨ ꯅꯨꯄꯥꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ꯫ "ꯆꯠꯂꯨꯈꯤꯒꯦ, ꯊꯦꯡꯂꯕꯅꯦ ꯑꯩ." ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯦꯟꯖ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯨꯄꯥꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁꯤꯖꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯁꯤꯖꯗꯤ ꯅꯨꯄꯥ ꯅꯍꯥ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯈꯜꯁꯤ ꯀꯌꯥ ꯍꯩꯅꯕ ꯃꯤ ꯑꯣꯏꯗꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯨꯗ꯭ꯔꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨ ꯍꯨꯔꯥꯟꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯄꯣꯠꯆꯩ ꯃꯥꯡꯕ, ꯍꯨꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯄꯥꯏꯅꯈ꯭ꯔꯦ꯫ ꯃꯤꯄꯥꯏꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯤꯖꯁꯨ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯖ
ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯥꯛꯈꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯤꯖ-ꯉꯥꯏꯕꯒꯤ ꯃꯉꯛ ꯆꯦꯞꯊ ꯌꯦꯡꯃꯟꯗꯅ ꯃꯉꯛ ꯐꯩꯔꯕ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯁꯤꯖ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯣ? ꯑꯩ ꯁꯣꯛꯄꯤꯒꯦ, ꯅꯪ ꯋꯥꯈꯤꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯁꯤꯖ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗꯦ, ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗ ꯁꯤꯖꯒꯤ ꯃꯈꯨꯠꯇꯒꯤ ꯁꯅꯥꯕꯨꯜꯗꯨ ꯐꯠ ꯂꯧꯈ꯭ꯔꯦ꯫ ꯁꯤꯖꯗꯨ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯦ? ꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯄꯣꯠꯀ ꯐꯠ ꯂꯧꯕ, ꯑꯗꯨ ꯌꯥꯝ ꯍꯩꯔꯤꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯒ ꯇꯧꯔꯝꯕ꯭ꯔꯥ ꯍꯥꯟꯅ? ꯁꯤꯖꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯨꯔꯥꯟꯕ ꯍꯥꯏꯔꯒ ꯍꯟꯗꯛ ꯍꯨꯔꯥꯟꯕ ꯊꯣꯛꯑꯦꯅ ꯇꯧꯔꯤꯗꯨ ꯀꯤꯖꯗ꯭ꯔꯣ? ꯑꯗꯣ ꯀꯩꯁꯨ ꯀꯤꯔꯨꯅꯨꯗ, ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯅ ꯑꯗꯨꯝ ꯁꯪꯗꯣꯏꯅꯦ ꯅꯪꯗꯤ꯫ ꯁꯤꯖ ꯅꯨꯄꯥ ꯑꯗꯨꯗ ꯆꯠꯅ ꯌꯦꯡꯂꯛꯂꯒ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯒ ꯑꯣꯏꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯄꯥꯝꯕꯨ ꯄꯥꯝꯃꯨꯕꯤꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ, ꯆꯣꯏꯔꯣꯟꯒꯁꯨ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤꯅꯦ꯫ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯔꯤꯔꯕ ꯁꯨꯝ ꯎꯔꯒ? ꯁꯤꯖꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯂꯝꯂꯒ ꯅꯨꯡꯁꯤꯁꯜꯂꯛꯀꯦꯁꯨ ꯀꯥꯏꯗꯦꯗ, ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯧꯔꯗꯣꯏꯅꯤꯅ꯫ ꯍꯌꯦꯡꯋꯥꯏ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯗ ꯏꯀꯥꯏꯅꯤ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯍꯧꯔꯣ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯁꯤꯖꯗꯨ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯉꯥꯎꯕ ꯁꯦꯡꯂꯦꯗꯅ ꯁꯤꯗꯤ, ꯄꯨꯟꯁꯤꯒꯤ ꯌꯨꯝꯁꯨ ꯄꯥꯜꯂꯣꯏꯗꯕ ꯑꯩꯕꯨ ꯂꯧꯅꯤ ꯀꯥꯏꯅ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯌꯧꯔꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯌꯧꯔꯕꯗ ꯅꯨꯄꯥꯗꯨ ꯁꯅꯥꯕꯨꯜꯗ ꯏꯁꯤꯡ ꯁꯣꯛꯀꯠꯂꯒ ꯅꯥꯛꯆꯦꯞ ꯑꯣꯏꯔꯞ ꯌꯦꯞꯂꯒ ꯄꯨꯗꯨꯅ ꯁꯤꯖꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯠꯂꯣ꯫ ꯅꯨꯄꯥꯗꯨꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯅꯥꯛꯆꯦꯞꯇꯒ ꯌꯦꯞꯂꯤꯕꯗꯨ ꯎꯕꯗ ꯁꯤꯖꯗꯨ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯁꯤꯖꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯖꯕꯨ ꯌꯦꯡꯖꯔꯤ꯫ ꯁꯤꯖꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯅꯨꯄꯥꯗꯨ ꯁꯅꯥꯕꯨꯜꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯂꯒ ꯍꯪꯂꯛꯏ꯫ ꯏꯃꯥꯗꯤ? ꯀꯩꯊꯦꯜꯗ꯫ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯊꯣꯛꯄꯅꯤꯅ ꯑꯌꯨꯛ ꯆꯥꯉꯟ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯏ꯫ ꯑꯣ, ꯑꯗꯣ ꯏꯕꯥꯅꯤ ꯊꯦꯡꯅꯔꯤꯁꯦ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ, ꯑꯩꯒꯤ ꯃꯔꯝꯗ ꯁꯨꯡꯍꯪ ꯍꯪꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯤꯖ ꯅꯨꯄꯥꯗꯨꯗ ꯉꯥꯏꯍꯥꯛꯇ ꯊꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ? ꯎꯂꯦꯟ ꯍꯦꯟꯕ ꯀꯧꯏ꯫ ꯑꯣ, ꯈꯨꯜ ꯑꯁꯤꯗꯒꯤꯔꯥ? ꯅꯠꯇꯦꯗ, ꯅꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯁꯦꯂꯣꯏꯗꯒꯤꯅꯤ꯫ ꯈꯨꯜ ꯑꯃ ꯑꯅꯤ ꯂꯥꯜꯂꯒ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯕꯅꯣ? ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯞ ꯇꯧꯅ ꯅꯣꯛꯂꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯂꯨꯕ ꯃꯔꯝꯒꯤꯅꯤ, ꯀꯣꯟꯅ ꯈꯪꯂꯨ, ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯅꯪꯒꯤ ꯑꯆꯥꯊꯛ ꯂꯩꯔꯒ ꯂꯥꯛꯀꯦ, ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯖꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯜꯍꯧꯔꯤ꯫ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯌꯥꯝꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞꯂꯒ ꯑꯩꯕꯨ ꯂꯨꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯅ ꯍꯟꯅ ꯌꯦꯡꯅꯤꯡꯕꯁꯨ ꯑꯃꯐꯥꯎ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯃꯛ ꯊꯦꯡꯅꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨꯗꯤ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯃꯥꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯑꯩꯅ ꯌꯥꯔꯤꯕ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯉꯥꯡꯕ ꯇꯥꯔꯒ ꯑꯩꯅ ꯅꯣꯛꯂꯤꯕꯅ ꯀꯔꯤꯒꯤ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯎꯂꯦꯟ ꯍꯦꯟꯕ ꯑꯃꯗꯤ ꯁꯤꯖꯗꯨ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯎꯂꯦꯟ ꯍꯦꯟꯕꯗꯤ ꯋꯥ ꯉꯥꯡꯕꯗ ꯁꯤꯖꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ, ꯋꯥ ꯉꯥꯡꯕꯗ ꯐꯥꯖꯤꯟꯕ ꯉꯝꯗ ꯍꯦꯛꯇ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯖꯗꯤ ꯃꯗꯨꯗ ꯏꯅꯣꯠ ꯍꯥꯞꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯁꯤꯖꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯃꯔꯛ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯀꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯅꯗ꯭ꯔꯤ꯫ ꯁꯤꯖ ꯎꯂꯦꯟꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯥꯈꯠꯂꯛꯑꯣ, ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯗꯨꯅ ꯎꯂꯦꯟ ꯍꯦꯟꯕꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔꯗꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯍꯟꯗꯛ ꯃꯔꯛ ꯎꯂꯦꯟ ꯍꯦꯟꯕꯅ ꯇꯣꯏꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕ ꯑꯁꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯈꯪꯅꯕ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯍꯟꯗꯛꯇꯤ ꯑꯔꯤꯕꯤ ꯁꯤꯖꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯗꯧ ꯃꯥꯜꯂꯛꯂꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯅꯨꯄꯥ ꯌꯥꯗꯕꯤ ꯂꯤꯔꯒ ꯂꯩꯖꯒꯦ ꯈꯟꯕꯤ ꯁꯤꯖꯁꯦ
Handakti sakhangdaba nupa amaga toina mayumdaga pusindana punba uine. Somdana ulen henba amadi 𝐶𝐸 wari sanarami. 𝐶𝐸, nangbu chahi kayaga hairaklage? Handak kunga mapan janglaklini. Oh, aigina kunthraumdoi janglaklini. Ibani shu othokna su sanaba yaba chanari. Luhongnaba tawrusidana. 𝐶𝐸 ulen henbagi wadu taraga nokphet khomlai. Hayengdi ima kaithel chaloi haibani. Hayeng lao wari nungaiba sanaba. Nangna haidrasu nungtigi laktana lairabani. Ado nangna maglao hairaklabanina dongan bangai ngamdana laklagi. Asi hairaga nokphet tawshilli. Mathangi numitni. Hainakhibagi matung inna ulen henbadu 𝐶𝐸ꯒꯤ yumda laklamni. 𝐶𝐸ꯒꯤ mama ibemasu ngasidi kaithel chattaba maramna ulen henbaga sakhang maikhangnarammi. Ichadi masak matau su othokna phajakre. Ulen henbadu nokphet tawna khomlai. Munna yengladi rasi yawbusu somhelakpani ma. Hoine ichana haibu chum. Adu nangbu hauji kai hotnaribano ne. Wahangduda ulen henbadu ngaiha khomkhangda lairuraba matung tapna khomlai. Ima kaishu thudokpa tawjari. Yumda nganu yengumba khara duk loijari. Phai tawgadabani ichasidi. Naha oiringaidane tanchinba yaba sel tanchil haugadabani. Adu nangbu nachil nanawgadi kaya sugene ibungo. Ima ichilinaw ahumdi aina domba. Oh, ima pabungdi suna lairibro. Aina chahi taraga humdor harakpada laikhidre ima. Ihe adu nayamba singdudi nupi angang thinarabro. Thiri angang sufana chawnakri. Aduga tongan yum saraga su lainakri. Aduna ithanda ngairi yumduda. Oh, adudi nangsu yum kai panba yaridana. Mamagi wadu tabada ulen henbadu 𝐶𝐸da phat yenglai. 𝐶𝐸su nokphet tawraga laknaba manba wangangda hairi. Nupi thidana lairadi hayeng hanuraklaga seba tawbinaba leitadana wajaniko. Ulen nokmi khomlai. Kuiraroida nupi masan he yarakpaga luhongladabani. Anidugi waduda 𝐶𝐸ꯒꯤ mamadu noklaga hairi. Adugidi nupi masani yadrasu imana namdana sinbini si ichagidi. Asumna ahumdu wari watai saba loiraba matung thengjalakpadagi ulen henbadu mayumda chatkre. Ulena chatkraba matung mama machado thabai khang loisilaba matung wari sanarami. Hai aribiya nangi bor oigadawrido afaba mi malin he. Masakna marol ama phajari bebahar na marol ama pharib. Lemchakre onthomna maduda lehaudrabadi nang sitnaroiko. Chahi lengka su sanajaba maduda lairo koi bema taharakinu daima. Loina ba matam koi basunatri. Ihe nang se pangi do koi magi bema. Mamang da nang lumba laklini haidana tawriba mayamdubu nong mata yum sida changlaklaga imaga masak khangnaba ngamba yawkhibro. Pamjaradi nungsiradi ahal laman hana yana bo hanagadabani. Madudi natti lumlini haidana thunga sida septha huranba lakpado mangai. Icha ulendi makhoidongna tawdedana. Mamagi waduda 𝐶𝐸 nokphet tawbi. Ngasai ulen henbana haikhiba wahai kharasu nakongda taraklami. Kuiraroida nupi masan he yarakpaga luhongladabani. Wahai kharadu ningsing machinna tapna soli. Isani yajarabado haujik khudakta honglase hairasu akhaiba leitre aidi. Macha nupina khanghaudana hairakliba adu ka hena haudramaksu ising-singna taba oibana mamado nokningba sakpamda hairi. Hoise handak nong nini sidara kaino afaba namit ama yenglaga hongdokpirage. Asomna matam khara amasu haujinkre. Haujikti 𝐶𝐸 amati ulen henbadu aduki matik nungsinarami. Ulen henbana 𝐶𝐸 unaba lakpa khudingi pochai mayam amasu puduna laklami. Mahakna adumna pochai mayam puraga lakpada khul aduda pochai mangbagi pausu itattattana tabasu hengalai. Maduda 𝐶𝐸na karigumba khara chingnabadagi hanglai. Nangna pochai mayam piraklibasibu kaidagino? Kaidorage? Aigi araiba kharadu purakpani. Nangi nakta lakpa matamda khut ihang-hangna lakpada pamdi aduini. Senglabrane? 𝐶𝐸ꯒꯤ wahangduda ulen henbadu wangangda munna yenglai. 𝐶𝐸su magi wahangdu henmalabra khanda wa ama phatlai thoknaba honi. Ado matungdadi purakana mina mami chawkhini. Wahai kharadu hairaba matung atopa wari oina sanakre. Nongma ayuk amani 𝐶𝐸ꯒꯤ khuldu miyam pumlang-langba aduda
ꯀꯩꯗꯧꯔꯕꯅ ꯈꯟꯅ ꯁꯤꯖ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯁꯤꯖ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯕ ꯌꯥꯎꯕꯒꯤꯅꯣ? ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯥꯔꯒ ꯊꯝꯕꯤꯔꯤꯁꯤꯕꯣ? ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞ ꯑꯄꯦꯟꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯑꯔꯤꯕꯤ, ꯑꯗꯨꯛ ꯀꯨꯏꯅ ꯑꯔꯤꯕꯤ ꯑꯣꯏꯔꯤꯗꯨꯗꯤ ꯍꯨꯔꯥꯟꯕꯁꯤ ꯉꯥꯏꯕ ꯑꯣꯏꯔꯤꯅꯦꯀꯣ ꯅꯪ? ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥꯁꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯈꯣꯟꯗꯥꯅꯣꯗ ꯏꯕꯦꯝꯃ, ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ, ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨ꯫ ꯍꯥꯏꯕ ꯍꯩꯃꯟꯗ꯭ꯔꯕꯅꯤ, ꯈꯨꯜꯁꯤꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯨꯔꯒ ꯅꯆꯥꯅꯨꯄꯤꯗ ꯈꯨꯜꯗꯣꯜ ꯇꯝꯂꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯅꯣ? ꯀꯔꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯨ ꯁꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯁꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯕ ꯅꯆꯤꯟꯗꯨ? ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕ ꯑꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥꯒ ꯅꯨꯄꯤ ꯑꯗꯨꯒꯅ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯍꯩ ꯀꯔꯤꯅꯣꯅꯦ, ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯉꯥꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯁꯤꯖꯒꯤ ꯃꯃꯥꯗꯨ ꯎꯂꯦꯟ ꯍꯦꯟꯕꯗ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ, ꯏꯃꯥꯒꯤ ꯎꯂꯦꯟ, ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯏꯃꯥꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯅꯍꯥꯛꯂꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯔꯝꯕ ꯁꯛꯂꯣꯟꯅꯣ? ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯎꯂꯦꯟ ꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯔꯥꯏꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯃꯥꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ ꯃꯅꯥꯏ ꯃꯁꯦꯟ ꯊꯝꯂꯤꯕ ꯇꯥꯎ ꯎꯌꯥꯟ ꯍꯣꯏꯗꯒꯤ ꯁꯟꯕꯤ 3 ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯅꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯦꯔ ꯏꯕꯨꯡꯉꯣ, ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯒꯅꯨ꯫ ꯃꯅꯥꯏ ꯃꯁꯦꯟ ꯑꯗꯨꯛ ꯌꯥꯝꯅ ꯊꯝꯕ ꯏꯃꯨꯡꯗꯨꯗꯒꯤ ꯄꯣꯠ ꯀꯔꯝ ꯍꯨꯔꯥꯟꯕ ꯉꯝꯗꯧꯔꯤꯅꯣ? ꯑꯗꯒꯤ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯁꯨ ꯄꯣꯠ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏ, ꯇꯥꯕ ꯌꯥꯏ, ꯃꯗꯨꯗꯤ ꯅꯠꯇꯦ꯫ ꯁꯟꯕꯤ 3 ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯏꯆꯥ ꯎꯂꯦꯟꯗ ꯀꯜꯂꯛꯄꯒꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯅꯪꯒꯤꯗꯨ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯁꯤꯖꯗꯤ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯎꯂꯦꯟ ꯍꯦꯟꯕꯅ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ꯫ ꯃꯃꯥꯅ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯎꯂꯦꯟ ꯍꯦꯟꯕꯕꯨ ꯀꯟꯅꯕ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯍꯧꯖꯤꯛ ꯍꯨꯔꯥꯜꯂꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯃꯅ, ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯒꯤ ꯌꯦꯟꯀꯣꯟꯗꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯔꯕ ꯑꯃ ꯌꯦꯞꯂꯒ ꯆꯦꯟꯒꯦ ꯇꯧꯔꯝꯂꯤꯅꯤ꯫ ꯁꯤꯖꯗꯨ ꯇꯥꯒꯅꯤ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯄꯦꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯕꯗ ꯃꯃꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯤꯖꯒꯤ ꯁꯛꯐꯝꯅꯤ, ꯎꯂꯦꯟ ꯍꯦꯟꯕꯒꯤ ꯃꯇꯧꯅꯤ, ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯖꯒꯤ ꯃꯃꯥꯗꯨ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯥꯁꯤ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯩ ꯋꯥꯔꯤ ꯐꯖꯅ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯀꯔꯤꯅꯣꯗꯩꯅꯤ, ꯍꯨꯔꯥꯟꯕꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯋꯥꯔꯤ ꯁꯥꯒꯦꯒ ꯍꯥꯏꯕꯤꯔꯤꯁꯤꯕꯨ? ꯀꯔꯤꯅꯣꯅꯦ, ꯅꯣꯏꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯅ ꯄꯣꯠ ꯄꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯥꯗꯣꯛꯍꯟꯅꯤꯡꯂꯤꯅꯤꯅꯦ꯫ ꯅꯨꯄꯤ ꯑꯃꯅꯁꯨ, ꯑꯩꯈꯣꯏꯗꯒꯤ ꯍꯨꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯣꯏꯗ ꯂꯣꯏ ꯄꯤꯁꯤꯜꯂꯤ, ꯑꯗꯨꯗꯗꯤ ꯊꯥꯗꯣꯛꯍꯟꯅꯤꯡꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯤꯁꯦ ꯃꯊꯪꯗꯅ ꯀꯅꯥꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯌꯥꯅꯤ? ꯁꯦꯜ ꯀꯥ ꯍꯦꯟꯅ ꯄꯥꯏꯕꯗꯒꯤ ꯍꯨꯔꯥꯜ, ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯣꯠ ꯆꯩ ꯃꯥꯡꯕꯗꯨ ꯀꯌా ꯈꯪꯗꯕꯁꯨ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯗꯧꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏꯅꯦ, ꯅꯪ ꯍꯥꯏꯗꯨ ꯆꯨꯝꯃꯤꯅꯦ, ꯍꯧꯖꯤꯛꯄꯨ ꯍꯨꯔꯥꯟꯕꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯎ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯁꯤꯒꯤ ꯑꯣꯏꯔꯝꯅꯤꯌꯦ ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯂꯤꯔꯒ ꯀꯅꯥꯝꯇꯅ ꯂꯧꯕꯤꯗꯕꯤ ꯂꯩꯔꯤꯁꯦ꯫ ꯃꯥꯅꯦ, ꯀꯅꯥꯝꯇꯅꯁꯨ ꯂꯧꯕꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒ ꯃꯥꯟꯅꯕ ꯍꯨꯔꯥꯟꯕ ꯁꯛꯍꯦꯟꯕꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯈꯜꯂꯤꯁꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯋꯥꯍꯩꯗꯨ ꯐꯖꯃꯟꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥꯒ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯋꯥ ꯈꯟꯅꯔꯒ ꯎꯂꯦꯟ ꯍꯦꯟꯕꯕꯨ ꯁꯤꯖꯒ ꯃꯃꯥꯒꯅ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯖꯃꯟꯕꯗꯒꯤ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯟꯈꯤꯕꯁꯤꯡꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯍꯦꯟꯒꯠꯅ ꯄꯣꯠ ꯃꯄꯨꯁꯤꯡꯗꯨꯗ ꯈꯨꯠꯁꯤꯟꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯖ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯁꯤꯖꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯎꯂꯦꯟ ꯍꯦꯟꯕꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯔ ꯄꯨꯔꯛꯄꯒꯤ ꯑꯅꯥꯕꯒ ꯁꯤꯖ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯒꯤ ꯏꯀꯥꯏꯕꯒ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗ ꯐꯝꯂꯤ꯫ ꯁꯤꯖꯁꯨ ꯄꯦꯟꯃꯟꯗꯕ ꯑꯗꯨꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯎꯂꯦꯟ ꯍꯦꯟꯕꯗꯁꯨ ꯌꯦꯡꯕ ꯇꯧꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥꯅ ꯇꯞꯅ ꯎꯂꯦꯟ ꯍꯦꯟꯕꯗ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯏꯆꯥꯁꯤ ꯑꯐꯕ ꯃꯤꯅꯤ ꯈꯜꯂꯒ ꯂꯩꯔꯝꯕꯁꯦ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ꯫ ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯤꯕꯕꯣ?
ꯎꯂꯦꯟꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯤꯖꯗꯨ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯇꯧꯅ ꯇꯞꯅ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯑꯀꯤꯕ ꯂꯩꯇ ꯍꯨꯔꯨꯔꯤꯕ ꯅꯠꯇ꯭ꯔꯥ? ꯊꯧꯅꯥ ꯐꯩ, ꯑꯐꯕ ꯊꯕꯛꯅꯤ, ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ ꯃꯇꯧꯅꯤ ꯈꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯔꯥ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯍꯜꯂꯤꯕꯁꯦ? ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯌꯥꯔꯦ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯤꯕꯁꯦ? ꯃꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯁꯨ ꯇꯞꯅ ꯎꯂꯦꯟꯗ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯋꯥꯍꯪꯗꯨ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯍꯪꯅꯕ ꯍꯣꯠꯅꯩ, ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅꯣ ꯈꯪꯅꯤꯡꯅ꯫ ꯍꯥꯏꯌꯨꯁꯤ, ꯏꯆꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ? ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯗꯕꯗꯒꯤ ꯇꯞꯅ ꯃꯆꯤꯜ ꯂꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯅ ꯆꯍꯤ 19 ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯨ ꯏꯇꯩꯃꯁꯤꯡꯒ ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯩꯕꯨ ꯏꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯟꯊꯨꯝ ꯈꯔꯗꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯂꯣꯏꯅ ꯄꯨꯗꯨꯅꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯈꯨꯜ ꯊꯨꯡꯅꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯆꯠꯈꯤꯕꯅꯤ꯫ ꯎꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯎꯕ ꯄꯦꯟꯗꯕꯗꯒꯤ ꯆꯦꯜꯂꯝꯕ ꯁꯤꯖꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯈꯖꯥꯏꯊꯛꯇ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯎꯂꯦꯟ ꯍꯦꯟꯕꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯁꯨꯞꯅꯗꯒꯤ ꯑꯩꯕꯨ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯐꯖꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗ꯭ꯔꯤꯕꯒꯤ ꯍꯤꯡꯅꯅꯕ ꯑꯀꯤꯕ ꯂꯩꯇ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯁꯤꯖꯗꯨ ꯀꯞꯂꯒ ꯃꯔꯛ ꯐꯠꯊꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦ, ꯑꯐꯕꯅ ꯀꯔꯤ ꯐꯠꯇꯕꯅ ꯀꯔꯤ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯂꯦ꯫ ꯃꯁꯤꯗ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯃꯛ ꯆꯠꯊꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯁꯦꯜ ꯄꯥꯏꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯃꯦꯟꯕꯤꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯂꯩꯇꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯂꯤꯔꯝꯂꯒꯗꯤ ꯑꯩ ꯍꯦꯟꯅ ꯄꯦꯜꯂꯝꯒꯗꯕꯅꯤ꯫ ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯁꯤꯖꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯂꯛꯂꯒ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕ ꯑꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯈꯟꯕꯒꯤ ꯄꯣꯠ ꯆꯩ ꯀꯥ ꯍꯦꯟꯅ ꯍꯨꯔꯥꯜꯂꯒ ꯅꯐꯝꯗ ꯄꯤꯈꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯥꯛꯄꯤꯕ? ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ ꯂꯥꯛꯂꯒ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛꯂꯒꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯁꯦ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯥꯈꯤꯕ ꯏꯁꯩ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯁꯨ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗ ꯅꯪ ꯑꯃꯨꯛ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ꯫ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯎꯠꯂꯒꯅꯨ꯫ ꯎꯂꯦꯟ ꯍꯦꯟꯕꯗꯣ ꯍꯟꯗꯃꯨꯛꯇꯤ ꯁꯤꯖꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯊꯥꯖꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯤꯖ, ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯤꯖꯒꯤ ꯃꯃꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯎꯂꯦꯟ, ꯏꯆꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯏꯃꯥꯅ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ, ꯊꯝꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯉꯁꯤꯁꯨ ꯅꯍꯥꯛ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨ꯫ ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯁꯤꯖ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯞꯂꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯉꯁꯥꯏ ꯃꯈꯩ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯂꯨꯝꯂꯒ ꯇꯥꯔꯝꯕ ꯌꯥꯎꯕꯅ ꯎꯂꯦꯟ ꯍꯦꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯈ꯭ꯔꯦ꯫ ꯍꯥꯟꯅ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯀꯥ ꯍꯦꯟꯅꯁꯨ ꯈꯦꯠꯅꯃꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯗꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯗꯕꯅꯤꯅ ꯐꯨꯎꯈꯩ ꯐꯨꯗꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ, ꯃꯇꯧꯁꯤ ꯅꯨꯡꯁꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯑꯋꯣꯏꯕ ꯃꯥꯅ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯕꯗꯣ ꯈꯨꯜ ꯑꯁꯤꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯝꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯂꯝꯅꯤꯗꯅ ꯑꯩꯈꯣꯏꯁꯨ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯣꯏ꯫ ꯍꯦꯛ ꯍꯨꯔꯥꯟꯕꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯦ ꯍꯥꯏꯅ ꯐꯋꯥ ꯁꯛꯄ ꯉꯝꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯡꯂꯣ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯁꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯊꯣꯛꯄꯅꯤ ꯈꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯎꯂꯦꯟ ꯍꯦꯟꯕꯒꯤ ꯋꯥꯔꯤ ꯈꯪꯂꯕꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ
ꯎꯂꯦꯟ ꯍꯦꯟꯕ ꯑꯃꯗꯤ ꯁꯤꯖꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯎꯂꯦꯟ ꯍꯦꯟꯕꯒꯤ ꯌꯨꯝꯀꯩ ꯐꯖꯅ ꯂꯩꯕ ꯑꯣꯏꯗꯕꯅ ꯁꯤꯖꯒꯤ ꯃꯃꯥꯗꯨ ꯃꯊꯟꯇ ꯂꯩꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯎꯂꯦꯟ ꯍꯦꯟꯕꯗꯨ ꯁꯤꯖꯒꯤꯗꯃꯛ ꯍꯨꯔꯥꯟꯕ ꯇꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫